New Delhi ki HAAT INA the youkhigadaba Organic Kihom Metric Ton thakhre Manipur train mapung fana yoklabadi Kihom yauna horticulture ki pothok sig mapanda thadokpa ngamduna state ki semit ondanatana lawmi singda chawna kanaba piba ngamlagani haina horticulture and soil conservation ki commissioner Thaichunglui Pamaina phongdokre wafam asing asi ayuk sanjen thongde leba Department of Horticulture and Soil Conservation ki organic outlet tage Delhi de leba organic outlet ama oriba HAAT INA da Kihom thabaga mari lena phongdokhibani Damasigi, Miam Katanatana Atopa Mapaleba, Kimiam the Yamna Pamnariba, Queen Pineapple, Hana Kanariba, Organic Kihom Metric Ton Ama Adu Manipurgi, Mangal Organic Cover Producer Company Amanamaru Oiba Hodag Logduna Manipurenga ki Horticulture and Soil Conservation ki Matingaluna Airlift Togduna Thakib Gadabani, Nasi Kihom Metric Ton Ama Lamthabaga Marilena Horticulture and Soil Conservation ki Commissioner T Pamaina Manipur gi oinadi yamdrabasu Kihom khara mapanda thadopangamba haibase lawmi singi danatana state asigi semitlon gi oinadi achoba khongthang amani Manipur gi Kihom asi mapanda yamna pamnaba oibana tharaknaba demand yamna leiduna su lambi thongi phibam chadaba amadi law and order phatabana Mapanda Thabada Kutung Chadaba Kaya Mayoknare, Commissioner Thaichunglung Pamaina Makha Taraduna, Handaktasu Dubai da Manipur Kihom Metric Ton Kuntra Thanaba Thorang Torambani, Lambi Thong Amadi State ki Housik Oriba Tangduleta da Pibam na Thabangam Kide, Massimo State Sigi Semitongi Onamang Zabani, Masi Odunasu, Mangal Organic Producer Company Gumba Lamda Masigi Horticulture ki Potok Pada Thawaya Bolomi Kaya Lay, Karigumba State Asida Training Mapung Pana, Fang Mapung Fana Yoklabadi Kihom the Natana Horticulture gi Oiba Potok Sing Mapanda Mapung Fana Thadopangam Lagani Madugi Matakta State ki Semitlon Pagat Panatana Lawmi Singi Masa Masu Sembada Chawna Mating Oragani Haina Phongdoke Ngasigi Thawam Atuda Horticulture and Soil Conservation Director ke Devadatta Su Sarukyake Akoi gisi air condition container adu pubangamba lakpada lambi sina yam problem lay highway se number 1 adu yaba tarbasu akoi ki lambi de khange na ko tarak na masam su bottlenecks lay mayam da demand mayam lay bagi adu ma bottlenecks khar lay adu in spite of that our farmers doing very well akoi farmers producer company sin mangan si gumba tamadum lay Manipur da and we can do it provided we are given the support of good transport and communication facilities. Hopefully, when the train comes, train la rabdi sigi demand mansikra obak tauradi. Manipur sida koi farmers na especially horticultural crop na prosperity proktoreni